ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯁꯁꯤꯡꯗ ꯐꯣꯡꯕ ꯄꯥꯎꯁꯤꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯁꯦꯅꯥꯄꯇꯤꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯕ꯭ꯔꯤꯛ ꯐꯤꯜ ꯑꯃ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯇꯨꯅ ꯕ꯭ꯔꯤꯛ ꯐꯤꯜ ꯑꯁꯤ ꯃꯊꯛ ꯀꯨꯞꯂꯤꯕ ꯖꯤꯡꯒꯁꯤꯡ ꯍꯨꯝꯗꯣꯛꯈꯤ ꯑꯃꯗꯤ ꯂꯨꯄꯥ ꯂꯥꯈ 10 ꯍꯦꯟꯕꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯪꯂꯥꯒꯤ ꯒꯦꯠ 3ꯃꯛ ꯍꯥꯡꯒꯅꯤ꯫ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡꯅ ꯁꯤꯟꯗꯨꯅ ꯂꯩꯀꯥꯏ-ꯂꯩꯀꯥꯏꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯀꯤ ꯇꯣꯔꯆ ꯂꯧꯕ ꯂꯥꯛꯄꯗ ꯀꯪꯂꯥꯒꯤ ꯒꯦꯠ 3ꯃꯛ ꯃꯥꯔꯆ 29ꯗꯒꯤ ꯃꯥꯔꯆ 17 ꯐꯥꯎꯕ ꯑꯌꯨꯛ ꯄꯨꯡ 4ꯗꯒꯤ 7 ꯐꯥꯎꯕ ꯍꯥꯡꯒꯅꯤ꯫ ꯍꯥꯟꯅ ꯀꯪꯂꯥ ꯃꯅꯨꯡꯗ ꯇꯣꯔꯆ ꯂꯧꯕ ꯆꯪꯕꯗ ꯃꯤꯑꯣꯏ 3ꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯕ ꯑꯗꯨ 5 ꯆꯪꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯆꯪꯂꯛꯄ ꯃꯇꯝꯗ SOP ꯉꯥꯛꯅ ꯆꯪꯂꯛꯀꯗꯕꯅꯤ, ꯐꯦꯁ ꯃꯥꯛ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯅ ꯆꯪꯂꯛꯀꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯥꯔꯆ 18ꯗꯒꯤ ꯑꯦꯄ꯭ꯔꯤꯜ 2 ꯐꯥꯎꯕꯗ IMDꯅ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯂꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯒ ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯃꯊꯪꯁꯤꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄꯥꯎ ꯑꯃꯇꯪ ꯑꯞꯗꯦꯠ ꯄꯤꯖꯔꯝꯒꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯑꯣꯏ 60 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯊꯥꯒꯤ ꯃꯤꯂꯤꯇꯔꯤ ꯀꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯃꯨꯛꯇꯗ ꯃꯤꯑꯣꯏ 60 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅ ꯀꯛꯆꯤꯡꯗ ꯂꯅꯥꯏ ꯕꯦꯡꯛ ꯑꯃ ꯂꯨꯄꯥ ꯂꯥꯈ 33 ꯂꯨꯠ ꯇꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯗ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯐꯨꯟꯌꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯅꯥꯏ ꯕꯦꯡꯛ ꯑꯃꯗꯒꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯨꯄꯥ ꯂꯥꯈ 33 ꯂꯥꯛꯈ꯭ꯔꯦ꯫ ꯕꯦꯡꯛ ꯑꯗꯨꯒꯤ ꯃꯤꯡꯅ BCM ꯐꯥꯏꯅꯥꯟꯁ ꯁꯥꯔꯚꯤꯁ꯫ ꯕꯦꯡꯛ ꯑꯁꯤ ꯃꯌꯥꯡꯂꯥꯡꯕꯝ ꯖꯣꯟꯁꯟ, ꯆꯍꯤ 32, ꯑꯄꯣꯛꯄ ꯃꯅꯤꯍꯥꯔ ꯀꯧꯕ ꯑꯃꯅ ꯐꯥꯏꯅꯥꯟꯁ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫